Tuan jangan tahu ni. Jaba. Hi everyone, mo video ano mo pura ka lecture ngasi do ngasi ju Diwali gi next day to ni video to gi bini ba koi ado video se thangat pa ngam hutre do ngasi thangat ken to ni ba ado Diwali ni mit ki matek to ni ba se ko aina video la ho ba gi aina bom tha ga to ni mit to ado ngasi di katang ke sal lage katang ai de sum khar ke do inda video photo da khar phajana ba ado mayam khata sum je minarasi ado aina rangoli sem bu lei manana du sem ado mayam du gi mathang da Bontrapur da mathong gi sale ko The next day. ga khoi da cha ga khoi tor ga ko duga bubon sing je ne phajadra phajaman nge lawri ni bubon jo ai se bubon pusi gi ka dre ba ko ado handak sahi se line ching thalai di khang de ka ga khali ni ba ko ado sida khoi ado cha gi manang pi chi yaw ba ko Dana aina loi thame du. khoi Suraga thame se. asidana khoi chalam dai gi ko Em ta ngau gi se maroi sing do tu. ko video kai nam je bo lang bu du ko kau thokare du khoi naw pi du abema khoi do chan pi han ko do sle hore khoi jum da halak pe matang ni sena do sidana khoi naw nu pi to mi jama jagoi saru bagi ko price pangak ko adu mo da jangan balai ba ma adu me am du gi next day dana me am chicken thong na ha aina last day dana ha na ningol chakko bagi mukbang to bu do ko adu gi recipe chicken recipe do siga hapa ga to ga sinana nung sa jiga thamme to ga somdana hinjang thong du me am du ri mina sima khata na Mày mày thu sắm lâu đấy. Ôi mà phải rất lâu rồi đấy. Ây da. Mai mà thi. Pi đây nó không ai hắn mà tụi biết tiền sẽ pi sẽ lắc tao nằm bò. Sắm cái lối lâu rồi là gì vậy? Nên nè cái gì? Cái niệm đây đấy hàng sẽ anh tao rồi sao? Ôi mà. Không mang mẹ mới dùng tụi mẹ. Thuốc gì ta? Vẫn tụi tôi nhảy bò. Sao cái thi thì mày tụi nó bò. Thì lâu sẽ hấp dẫn khá ghê. Bây giờ tôi một khỏe một ngờ ní cô trên chẳng được ta đi chín người muông lại cô trên nó con nó mà tầng tân chẳng gì aduh mayam ay kut kasi loi hamung to le jong ne se mayam jo na bada se jien je may mo cái nó sẽ lâu ni is hamung tu mai lâu ke is ako mali busum dale du
yes kaya mama haptoisidina hꯧꯖꯤꯛ ꯀꯩꯁꯨꯝ ꯍꯥꯞꯇ꯭ꯔꯤ ꯖꯦꯟ ꯃꯨꯟꯒꯤꯁꯅꯨ ꯑꯗꯨꯒ ꯇꯧꯒꯦ ꯈꯨꯗ ꯂꯣꯏꯔꯦ ꯀꯔꯤꯅꯣꯍꯦ ꯃꯌꯥꯝ ꯀꯂꯦꯖꯥꯁꯦ ꯑꯩꯅ ꯈꯥꯏꯗꯣꯛ ꯊꯝ ꯄꯠꯈꯤꯅꯤ ꯍꯥꯏꯅꯀꯣ ꯁꯤꯗꯅ ꯀꯩꯅꯣ ꯁꯣꯏ ꯂꯩꯔꯦ ꯃꯅꯤꯡ ꯃꯌꯥ ꯊꯣꯡꯕꯅꯦ ꯆꯥꯏꯔꯦ ꯃꯅꯤꯡ ꯑꯣꯏꯔꯣ ꯏꯃꯨꯡ ꯑꯣꯏꯔꯗꯤ ꯐꯕ ꯅꯨꯡꯁꯥ ꯑꯗꯨꯝ ꯊꯣꯡꯐꯝ ꯈꯪꯗ꯭ꯔꯦ ꯁꯤꯗ ꯑꯩ ꯐꯗꯤꯒꯣꯝ ꯁꯣꯏ ꯊꯝꯃꯦ ꯈꯔ ꯆꯥꯎ ꯁꯣꯏꯔꯦ ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯦ ꯏꯟꯁꯥꯡꯁꯦ ꯅꯩꯔꯦ ꯁꯤ ꯃꯍꯤꯁꯦ ꯀꯪꯉꯒ ꯊꯝꯒꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯊꯣꯡꯉꯤꯁꯦ ꯑꯩꯈꯣꯏ ꯍꯤꯡꯒꯣꯜ ꯃꯄꯥꯟꯗꯅꯦꯕꯀꯣ ꯑꯗꯣ ꯍꯥꯟꯅꯗꯤ ꯃꯌꯥꯝ ꯈꯪꯉꯝꯒꯅꯤ ꯑꯩꯅ ꯆꯠꯈꯤꯕꯒꯤ ꯏꯪꯊꯝꯊꯥꯗ ꯑꯩꯅ ꯑꯁꯤꯒ ꯊꯣꯡꯕꯗꯣꯀꯣ ꯏꯪꯊꯝꯊꯥꯒꯤ ꯏꯟꯖꯥꯡꯅꯀꯣ ꯑꯗꯨ ꯖꯒꯥꯗꯨꯅꯦꯕ ꯑꯗꯣ ꯁꯤꯁꯦ ꯏꯪꯊꯝꯊꯥ ꯑꯣꯏꯔꯒ ꯈꯪꯗꯦ ꯃꯃꯥ ꯂꯣꯏ ꯁꯦꯡꯗꯣꯛꯈ꯭ꯔꯟꯗꯒꯤ ꯃꯃꯥꯅ ꯈꯪꯗꯦ ꯑꯩꯅ ꯈꯪꯗꯦꯀꯣ ꯑꯩꯕꯨꯗꯤ ꯈꯪꯗ꯭ꯔꯤꯀꯣ ꯑꯩꯅ ꯁꯦꯡꯕꯒꯤ ꯋꯥꯔꯤꯗꯣ ꯃꯃꯥꯅ ꯁꯦꯡꯉꯅꯤ ꯁꯤꯁꯦ ꯑꯗꯨ ꯃꯇꯨꯡꯗ ꯂꯣꯏꯅ ꯍꯥꯡꯈ꯭ꯔꯅꯤ ꯀꯣꯛꯊꯣꯛꯈ꯭ꯔꯅꯤꯕ ꯑꯗꯨꯒ ꯆꯦꯛꯄ ꯅꯨꯡꯁꯥ ꯖꯥꯏꯅ ꯏꯪꯊꯝꯊꯥꯒꯤ ꯏꯟꯖꯥꯡ ꯊꯣꯡꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯍꯧꯖꯤꯛꯇꯒꯤ ꯍꯧꯒꯠꯂꯛꯑꯕꯅꯤ ꯑꯩꯒꯤ ꯏꯪꯊꯝꯊꯥꯒꯤ ꯏꯟꯖꯥꯡ ꯊꯣꯡꯕꯒꯤ ꯑꯣꯂꯥꯡꯅ ꯄꯦꯒꯁꯦ ꯂꯣꯏ ꯂꯩꯔꯦ ꯑꯗꯨ ꯄꯦꯒ ꯂꯣꯏ ꯂꯩꯔꯦ ꯁꯤꯗ ꯀꯣꯜꯂꯤꯛ ꯐꯦꯡ ꯂꯣꯏꯈꯔꯦ ꯁꯤꯗ ꯉꯥꯏꯔꯦ ꯏꯟꯖꯥꯡꯁꯦ ꯑꯂꯨꯁꯦ ꯈꯔ ꯃꯨꯟꯒꯗ ꯋꯥꯠꯂꯦꯕꯀꯣ ꯑꯗꯨꯒꯤ ꯑꯩꯅ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯌꯥꯝ ꯍꯥꯞꯆꯤꯟꯕ ꯑꯩꯅ ꯑꯂꯨꯗꯣ ꯃꯨꯜꯍꯟꯕ ꯑꯣꯏꯅꯀꯣ ꯉꯁꯤꯗꯤ ꯀꯀꯥꯒꯤ ꯃꯥꯏ ꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦꯕꯀꯣ ꯀꯀꯥꯒꯤ ꯐ꯭ꯔꯦꯟ ꯑꯃꯁꯨ ꯂꯥꯛꯑꯦ ꯑꯗꯨꯁꯨ ꯆꯥꯗꯣꯏꯅꯦꯕ ꯑꯗꯨꯒꯤ ꯏꯟꯖꯥꯡꯁꯦ ꯈꯤꯇꯪ ꯐꯖꯅ ꯊꯣꯡꯒꯦ ꯀꯣꯟꯅ ꯁꯤ ꯀꯀꯥꯒꯤ ꯐ꯭ꯔꯦꯟꯗꯨꯅ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯅ ꯅꯍꯥꯟ ꯏꯟꯖꯥꯡ ꯊꯣꯡꯕꯗꯨꯕꯨ ꯑꯣꯟꯅꯤꯡꯉꯤ ꯀꯥꯏꯖꯩꯌꯦ ꯍꯩꯇꯦꯟꯗ ꯃꯌꯥꯝ ꯐꯖꯅ ꯊꯣꯡꯉꯤꯗ ꯑꯇꯩ ꯏꯟꯖꯥꯡ ꯍꯩꯇ꯭ꯔꯁꯨ ꯆꯤꯛꯀꯟ ꯎꯇꯤꯗꯤ ꯐꯖꯅ ꯍꯩꯌꯦ ꯑꯁꯤꯒꯕꯨ ꯀꯩꯅꯣꯅ ꯑꯩꯅ ꯏꯟꯖꯥꯡ ꯊꯣꯡꯉꯦ ꯁꯤꯒ ꯀꯩꯅꯣꯅ ꯀꯩ ꯍꯥꯏ ꯎꯆꯦꯛꯅ ꯃꯊꯤ ꯐꯥꯏꯗꯔꯕ ꯂꯣꯏꯔꯦ ꯑꯩ ꯊꯋꯥꯏ ꯆꯥꯛꯄꯅꯗꯤ ꯊꯋꯥꯏ ꯆꯥꯛꯄ ꯅꯠꯇꯦ ꯃꯌꯥꯝ ꯑꯩꯗꯤ ꯀꯞꯅ ꯂꯩꯗꯣꯏꯅꯤ ꯐꯝꯃꯒ ꯀꯩ ꯇꯧꯗꯣꯏꯅꯣ ꯍꯥꯏꯅ ꯁꯨꯛ ꯋꯥꯅ ꯑꯩꯅ ꯊꯣꯡꯖꯔꯒꯀꯣ ꯑꯁꯨꯛ ꯃꯃꯜ ꯂꯩꯅ ꯊꯣꯡꯖꯔꯒ ꯑꯗꯨꯒ ꯏꯟꯖꯥꯡꯁꯤꯗ ꯎꯆꯦꯛꯇꯨꯅ ꯍꯣꯔꯛꯑꯒ ꯑꯩꯉꯣꯟꯗ ꯃꯊꯤ ꯐꯥꯏꯗꯔꯝꯃ ꯅꯠꯇ꯭ꯔꯒ ꯇꯤꯟꯈꯥꯛꯀ ꯇꯥꯔꯗꯤ ꯂꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯒꯤ ꯑꯩ ꯀꯨꯞꯄ ꯊꯣꯡꯖꯔꯤꯅꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯁꯦ ꯃꯥꯏꯁꯦ ꯀꯦꯔꯨꯒꯦ ꯇꯧꯕ ꯃꯨꯛꯕꯪ ꯇꯧꯔꯝꯗꯥꯏꯒꯤ ꯑꯗꯨꯒꯤ ꯊꯥꯗꯣꯛꯄ ꯇꯜꯂꯦꯕꯀꯣ ꯀꯩꯀꯩ ꯇꯥꯔꯗꯤ ꯇꯜꯂꯤꯅꯀꯣ ꯑꯗꯨꯒꯤ ꯂꯣꯏꯔꯅꯤ ꯃꯩꯗ ꯊꯣꯡꯕ ꯑꯩꯈꯣꯏꯗꯤ ꯏꯃꯨꯡ ꯊꯣꯡ ꯌꯥꯗꯕꯅꯤꯅ ꯁꯨꯃꯥꯏꯅ ꯍꯨꯃꯥꯡ ꯇꯥꯔ ꯊꯣꯡ ꯇꯥꯕ ꯁꯤꯁꯦ ꯈꯗꯥꯡꯒꯁꯦ ꯑꯗꯨ ꯍꯨꯃꯥꯡꯅ ꯂꯣꯏꯔꯦ ꯁꯥꯏꯒꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡ ꯇꯥꯕ ꯊꯣꯡꯕꯗꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩ ꯇꯧꯅꯤ ꯃꯌꯥꯝ ꯑꯣꯂꯥꯡꯉꯦ ꯐꯖꯅ ꯂꯩꯌꯦ ꯑꯩ ꯀꯥꯎꯕꯁꯨ ꯌꯦꯡꯉꯨꯗ ꯃꯌꯥꯝ ꯄꯩꯁꯟ ꯇꯥꯔꯦ ꯈꯨꯝꯖꯤꯜꯂꯒ ꯀꯥꯝꯒꯦꯀꯣ ꯑꯩ ꯖꯧꯕꯁꯦ 우드럼보 저 불러오 저 불러오 난 샷바 해들어 판무쟁게 난기 꼰도 그러니까 난 ꯃꯌꯥꯝ ꯑꯩꯅ ꯃꯨꯛꯕꯪ ꯇꯧꯔꯝꯗꯥꯏꯒꯤ ꯁꯦꯠꯇꯤꯡ ꯇꯧꯔꯤꯉꯩ ꯏꯅꯥꯎꯄꯤꯗꯅ ꯆꯤꯛꯀꯟ ꯂꯩꯔꯝꯃꯦꯕꯀꯣ
따들어 먹어. 응. 이렇게 사빠게. 자, 한번 보라. 비디오를 봐서 오나 봐. 저도 지금 콩 짜도 돈 로게 봐라. 하잖아 봐 하고. 렉피스 오월, 렉피스 뭐 당가 탐. Lúc kia gà lâu rồi vậy con. 자, 아, 그 비디오 찍은 게, 돈 찍은 게. cái tuần nó bao nhiêu chứ? Mấy một con. Thế sao? Ấy phần mà chứ bao nhiêu cho khát mình ta phải bao nhiêu. Sao chị sẽ thằng. Chúng tôi đây. À. Chăm lo. Rồi.